ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯄꯥꯎ ꯑꯗꯨꯗꯤ waitress payment ꯑꯃ ꯄꯥꯝꯖꯩ 1 p.m. to 9 p.m. shift 7K to 8K based on experience 1+ year experience required no stay near Chingmaro aduga waiter F&B staff men 7K starting experience prefer no accommodation near Chingmaro multitasking staff men MU Road Maibam Laikai fresher welcome accommodation available housekeeping men Urikpok Baspati Laikai fresher welcome aduga adomna haizariba post asi pambiba taradi 60090364445 ta kona chaga message hazan biduna adongi akupa morogi dambang pau hobi yagani mayamda amukasu pau nungaiba ama budu langzari pau adudi evening shift ki men's executive ama pamzai Momo food cart fresher can apply time 11:30 a.m. to 8 p.m. Mafamna nagapan salary 6K to 8K aduga 700722748 ta adongi resume thazan biaktuna adongi akupa marog na hambiba yagani aduga mayamna thabak asibu pambiba laradi hazargiba contact number aduda pau phawjanbiu mayamgi mafamda amukasu pau nungaiba ama pudo langzare pau adudi nupi singgi thabak kaubiba laiba taradi haidi nupi singda tohoningba thabak laiba taradi pau phawjanbirakpa yagani athubada 9366912784 da kona traga message hazan biraktuna adongi thabak ki matang da haibi yagani adomna hariba wafam asi interest laibiba tardi story kaleksagi mai kaidagi yamna nungaiba pau ama pudu langsari pau adudi main warden ama khakpam jai qualification graduate with command over English aduga salary 11K to 13K oijarakani aduga office hour na 10 a.m. to 5 p.m. aduga adomna interest laibiba tardi 7085339337 da kona traga message thazan biduna adongi akupa marogi da mahangbiba yagani aduga mayamda amukasu story kaleksagi mai kaidagi thadasari mayamda amukasu pau nungaiba ama puduna langsari pau adudi Bangalore da laiba maitai family gi imung amagi cook nupi ama khak pamjai zahi na 18 to 30 alpha ta laibiba hena pamjai salary na 15K laifam safam suloina pizagani aduga hariba thabak asibu pambiba laibiba isin announcing na 6909903962 da kona traga message hazan biduna adongi akupa marogi dama hangbiba yagani mayagi mafamda amukasu pau nungaiba ama pudu langsari pau adudi pig farm gi nupa natraga kokon ama pamjai baby sister ama pamjai aduga oil pump gi nupa macha ani pamjai car wash ki nupa macha ani telecaller gi female ama ani aduga office assistant gi female ama pamjai aduga adomna hariba post asi pambiba tardi 9233964985 ta kona traga message hazan biduna adongi akupa marogi kona traga message hazan biduna hambiba yagani adongu amukasu story kaleksagi mai kai thakachiri mayagi mafamda amukasu pau nungaiba ama puduna langsare pau adudi security ka ama khakauzari salary na 17K starting oirgani including PF estate plus OT fooding loading free oijargani aduga adomna interest laibiba tardi I39996721 da kona traga message hazan biduna adongi akupa marogi da mahangbiba yagani mayamgi mafamda story kaleksagi mai kaidagi mayamda yam nungaiba pau amaga pudu laksari pau adudi food delivery gi nupa macha ama khakpamjai aduga masai gari macha ama laibigadabane
limit to meet fazana khangbasu oibigadaba aduga I256968921 da ko natraga message thadamiduna adongi akupa morogidama hambiba yagani thabuk asibu interest laibibi miyoi oibiba taradi Mayagi mafanda yam nungarba pao amagasu pudulangsari story collection gi maikaidagi pao adudi nupi ahum natraga mari reception gi pamjai intelligent oiba wangang bahaiba smart oiba good looking oiba aduga adom na haijariba sida interest laibiba taradi 9366912784 da Kona traga message hazan biduna adongi akupa marogida mahambiba yagani aduga mayambu amukaso story collection gi maikaidagi thagachari Mayangi mafamda amukaso pau nungaiba ama pudulangsari pau adudi security guard men ama pamjai 40s oibigadaba above aduga baby sister ama hold toraga leiba yaba ama oinpamgi supervisor ama pamjai oinpam gi nupa macha ani supa ani ga pamjai aduga car wash gi nupa macha ani ama computer operator DTP gi ama aduga office assistant female ani telecaller female ani security guard male ani up down chapi gadaba oibigadaba aduga hariba post asi mayamna interest laibiba taradi apamba yaubiba taradi 9233964985 ta kona traga message hazan biduna akupa marogida mahambiba yagani Imphal manungi ahangba post khara kauzari security warden male or female loan agent staff agent reception loan collector service advisor insurance advisor aduga salary na 10k starting oijarakani Qualification na 8 pass and above. Office timing na 10 AM to 3:30 PM fa ojarakani. Aduga hajariba post asi adom na interest lai biba taradi 7085533759 da kona traga message hazan biduna adom gi akupa marogida mahambiba yagani. Aduga mayamta thabak amagasu pudulangsare story collection gi maikaidagi thabak adudi driver ama khakauzari adom na interest laibiba taradi thabak asibu 9366472428 ta kona traga message hazan biduna adongi akupa morongida mahambiba yagani thabak asibu interest laibiba taradi mayambu amukasu story collection gi maikaidagi thagachari